ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯃꯩꯁꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯁꯤ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯂꯁꯤ ꯃꯌꯥꯝ Hello guys, ma'am ngasisina akogi festival gi nini suba numit niko ma'am ngasise date 20 ga 7 niko aduna ma'am ngasi drama utsaga dribasina akhoi tare ko Liberty Theater Kaksingi kamai tawbono akhoi drama adagi jagoi ate adudu ma'am pulapuna yangan jarake aduna ai hauji chalangai gi damakta lojinba lojare ngasise live fajana kroma si ma'am sobi ngang bidabi chalasi ma'am aduna matam manganduna kanade. Let's go. A few moments later. Hello guys, ma'am aduna I hauji yaujinjare akhoi library da aduna ai gi second je ma'am sida khamduna thamame aduna changasi ma'am changai tawrasi Hello guys, ma'am aduna I hauji amok thoksarakle akhoi hall manung sanguraba matungda aduna asida laise chani ko ma'am khoi mi alak pusing Tangai kita makta aduna puzila si ma'am manungda. Ma'am aduna sida tangalame. Hello guys, ma'am aduna ako ngasi theater numit su tare ko aduna ma'am sa thak namba zo stin gido adu thamama loira matungda hauji achabo low amuk salani ma'am ako Liberty Theater dagi achabo lehawe hai adu du lowro si ma'am se sina leire ako oja surchan gi gari aduna chala si ma'am lowro si. Hello guys, ma'am aduna hauji yaujare aduna sajat ka khatlaga lowro si. Ma'am aduna sida leire koi achapot maise aduna chalasi ma'am si puraga amu library da chalasi ma'am aduna yaujinjar si laise aduna pujilasi ma'am. A few minutes later. Ma'am aduna ngasi gi akoi gi jagoi saga doriba akoi angang sing si utjarake sida moi khara su leire Mane sila deh ma'am aku ini nan thang tatang yo angang sini deh Magi just mo inda ay. ma'am sila mis angang mai Magi just mo inda ay kayo dai. ma'am hauji kidu ne aku ini angang sing jagoi sa gadori ba jagoi sa rangai kita makta lujin gere ko aduna ma'am da uhan jagari du ne aduna ma'am ngatang lai raga aku festival se hau rangai kita makta tor ne aduna dance mathang tauraga ni ko aduna ma'am dai ucharake yengmina si ma'am kamai tawbono do ma'am. Sigi Tharamsida, Sikresana Indira, yes, Dharmadas Sarma, President Commander Kambiva, Kitty, Saita, Hamu, أين توزيع art forms now? A source of livelihood. The kind of art form we practice is also our source of livelihood. So we should be very sincere and dedicated to this art form. We should say that أين توزيع art forms now? How one of them identity is a card for the culture man can do a never this way. I'm saying that on the sea, look at it has open engineering department engineering sincerely is a service to the motherland. Doctor is sincerely told. The matter of artist in a art fields saying that the service to the motherland. Save Mahalaga. The minor over. When a theatre is what is a theatre? Theatre can be plays, performance, musical shows, ballet, opera, sinachimba, online cinema, Marubu, Mayam, the sport, stage, platform, Madu, Shema,
있어. 거의 미용의 거기 칼리보 wakal तौरबा लोचक साजर डिजेट चर्चा कल्चर मानले इबो कुनाई प्रभाव सी मासिबी असर कराय तागे ना थिएटर सिगल यामना अब मरी लाई
ꯃꯌꯥꯝ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯖꯒꯣꯏꯗꯣ ꯊꯥꯡ ꯇꯥꯒ ꯑꯗꯨꯝ ꯐꯖꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯉꯔꯥꯡ ꯎꯠꯈꯤꯕ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅ ꯏꯁꯩ ꯁꯛꯀꯗꯧꯔꯤ ꯃꯌꯥꯝ ꯑꯗꯨꯏꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ ꯍꯧꯖꯤꯛꯀꯤ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯏꯁꯩꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯣꯜꯂꯤ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯏꯁꯩꯁꯨ ꯂꯣꯏꯈꯔꯦ ꯑꯌꯥꯝꯕ ꯐꯪꯁꯟ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯗ꯭ꯔꯃꯥ ꯊꯣꯛꯄꯅꯤꯀꯣ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯣꯁꯦ ꯃꯌꯥꯝ ꯗ꯭ꯔꯦꯁꯅꯣ ꯗ꯭ꯔꯃꯥꯒꯤꯗꯃꯛ ꯔꯦꯗꯤ ꯂꯣꯏꯔꯁꯦ ꯑꯩ ꯁꯣ ꯐꯤꯐꯥ ꯍꯣꯜꯂꯦ ꯆꯠꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯋꯥꯗꯤ ꯃꯐꯝꯁꯤꯗ ꯉꯥꯡꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯁꯦ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯁꯦ ꯑꯩ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯇꯣꯝ ꯕꯣꯔꯤꯁ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯇꯣꯝ ꯔꯣꯃꯦꯁꯅꯦ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯎꯞꯁꯤꯜꯂꯁꯤ ꯑꯗꯨꯒ ꯂꯤꯂꯥꯁꯦ ꯁꯥꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯔꯁꯤ ꯑꯗꯨꯅ ꯂꯦꯠꯁ ꯒꯣ ꯄꯥꯡꯊꯣꯛꯎꯔꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯣꯛꯀꯗꯕ ꯑꯩꯈꯣꯏ ꯇꯣꯝ ꯔꯣꯃꯦꯁꯀ ꯏꯕꯥꯅꯤ ꯊꯣꯛꯀꯗꯕ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯁꯤ ꯄꯥꯡꯊꯣꯛꯎꯔꯁꯤ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯑꯗꯨꯅ ꯗꯣꯛꯇꯔ ꯁꯥꯕꯒꯤ ꯔꯣꯜꯁꯦ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯁꯥꯕꯒꯤ ꯑꯃꯨꯛ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯤꯟꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯛꯁꯤ ꯐꯠ ꯐꯠ ꯎꯞꯁꯤꯜꯂꯁꯤ ꯀꯣꯛ ꯎꯞꯅꯕꯁꯤ ꯑꯗꯨꯅ ꯗ꯭ꯔꯦꯁꯁꯨ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯁꯦ ꯄꯥꯡꯊꯣꯛꯎꯔꯁꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯇꯣꯝ ꯄꯨꯂꯤꯁ ꯁꯤ ꯂꯩꯁꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ let's go ꯄꯥꯐꯠ ꯀꯤꯖꯤꯜꯂꯁꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯗ꯭ꯔꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯁꯥꯕꯒꯤ ꯗ꯭ꯔꯃꯥ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯗ꯭ꯔꯦꯁ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯣꯛꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯁꯤꯗ ꯌꯥꯎꯕ ꯃꯇꯦꯛ ꯑꯃꯒꯤ ꯁꯤꯟ ꯑꯃꯒꯤ ꯑꯣꯏꯅꯀꯣ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯖꯩꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥꯅꯦ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯟꯆꯥꯅꯦ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯅꯦ ꯃꯌꯥꯝ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯕꯔꯇꯤ ꯊꯤꯌꯦꯇꯔ ꯀꯛꯆꯤꯡꯒꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯖꯒꯣꯏꯁꯤ ꯁꯥꯃꯤꯟꯅꯒꯗꯣꯏꯅꯦ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ
ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯛꯇꯥꯛꯄꯒꯤ ꯑꯩꯈꯣꯏ ꯂꯤꯕꯔꯇꯤ ꯊꯤꯌꯦꯇꯔ ꯀꯥꯡꯕꯨ ꯀꯣ ꯁꯛꯇꯥꯛꯄꯒꯤ ꯃꯇꯥꯡꯅꯤ ꯃꯌꯥꯝ ꯁꯤꯁꯤꯅ I'm Danchandra, drummer. My name is Nimai Singh. Welcome to Singh. Okay, Elanga Pena. ꯂꯥꯁꯤꯒꯤ ꯑꯩꯈꯣꯏꯅ ꯎꯠꯁꯕ ꯃꯇꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯕꯦꯁ ꯗꯤꯔꯦꯛꯇꯔ ꯑꯦꯟ ꯕꯦꯁ ꯁ꯭ꯇꯦꯖ ꯏꯅꯤꯁꯤꯌꯦꯠ ꯑꯦꯟ ꯊꯥꯔ ꯕꯦꯁ ꯄꯔꯁꯟ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯤꯂꯥꯅꯤ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯁꯤ ꯂꯣꯏꯔꯦꯀꯣ ꯁꯣꯔꯤ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯗ꯭ꯔꯃꯥꯁꯤ ꯑꯌꯥꯝꯕ ꯎꯠꯄ ꯉꯝꯍꯧꯗ꯭रे ꯑꯩꯁꯦ ꯗ꯭ꯔꯃꯥ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯌꯥꯝ ꯊꯣꯏꯅ ꯉꯝꯍꯧꯗ꯭रे ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯗ꯭ꯔꯃꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯡꯂꯣꯏꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯣꯖꯥ ꯈꯔ ꯂꯩꯍꯧꯔꯤ ꯊꯕꯛ ꯇꯧꯕꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯆꯔꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯉꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯁꯤ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯒꯠꯆꯔꯤ ꯃꯄꯨ ꯅꯍꯥꯛꯄꯨ ꯑꯗꯨꯅ ꯆꯠꯂꯉꯥꯏꯒꯤ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯧꯖꯔꯦ ꯍꯣꯜꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯁꯥꯏꯀꯜ ꯊꯧꯔꯒ ꯌꯨꯝꯗ ꯂꯥꯛꯆꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯀꯣ ꯆꯥꯛꯆꯥ ꯇꯣꯛꯑꯒꯅꯦ ꯑꯩ ꯂꯩꯖꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯖꯤꯟꯖꯅꯉꯥꯏꯒꯤ ꯑꯌꯥꯕꯗꯣ ꯑꯩ ꯃꯌꯥꯝꯗꯒꯤ ꯂꯧꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ